मरी लेनबो ऑथोरिटी की मियें याउद्रगदी अखोई खक्तना अखोई सिविल सोसाइटी ऑर्गेनाइजेशन अखोई कदुको खक्तना नत्रगना कदुको की एपेक्स ओरिबा सेदो हियांगलम लतुको हाइरिबा मयाम सिंसी खक्तनादी मपुंग फाबा ओइबा ngamdre आई तिलकी मैते जनरल सेक्रेटरी कक्चिंग डिस्ट्रिक्ट यूनाइटेड क्लब्स ऑर्गेनाइजेशन ngasi maru oiba akhoi gi press meet asigi maru oiba agenda di hianglam lamjau langmaidong laimanai tespur hairiba khunching sina konba jaga asi hauji khusem gi oiba isau tholakpa maru oina hauji si lopari lising ahung gi mathakta khusem gi isau sina maru oraga maram oraga lo uba yadaba amadi angan pho uba sing si hauji 50% di isingda merge tawgiba submerge tawgo masi main reason si karidagi oge haiba matamda root cause si akoina ubirib sini tungdo ubirib sini panjau khong asi phunjilakpa amadi masi renovation gi darkar lairakpa aduna mari leinabo authority singna miyeng changaktabadagi ngasi khuseng bi chaw si thokpani hojik longmi gi yamna luraba chiraba tanja ama haibadu oirabani lahon hunba matam hentokpa yaba nate lau lingba matam hentokpa yaba nate har saiba matam hentokpa yaba nate hari samasya mayok naringai mathak sida hauji isao sina lau lahon mayama mamang tahalle aduna hairibu panjao sigi asang basi 8.5 km ni 8.5 km si sengakpu matamda matam mayama machangani changi basi mari leinabo authority gi miyen yaugdragadi akhoi kaktana akhoi civil society organization akhoi gi kaduko kaktana natragana kaduko gi apex oriba sedo hyanglam latuko hairiba mayam singsi kaktana di mapung phaba oiba ngamdre aduna yamna thuna ngasi nongmani ni sida hairiba ising asi divert tawgidaba taragadi hairiba khun singsina bound toriba lokon singsi low uba yabagi fibam amata oidre kumsi lowroki oina aduna mari leinabo authority amadi atopa organization department mayamna si miyeng changbiraga hariba khusemi isau si amutang kanminasi amadi lawmi singi awaba si khara makhai kohanba oiminasi haibo wafam si miyamda thamjari kano ajiki sawriba ising jina ko lawbude koi thumba jo koi ujare do nga nung farm toriba kholiba sidi effect tawba yawbi bra kamai lege simta yawe hauji makidi yamna chawna yawbo bangti oidri adubu ngasi nong nini leiragadi ngasi sima haying sima laisingi taragadi ipum changa achawba affected oiba haibaduma oirani hauji ipum changba honare nga ji akhoi ising phattaba changba na maram oira kan nga ji siba bawo hawrabani siba yawre Hoji buka low pari kya mung effect oire. Apun ba low pari si lising ahung gi mathakta di oire. Aduna haiba akhoi gi khong asi karomdagi hoge haiba matamda hianglam ogwai lamkhai bazar leiriba hek maning sidagi hawraganda langmaidong maning haiba village se si yongna tagra matungda pumlen pa tagi dawni aduna pumlen pa ta bangamda bida mafam sida stock tawraga leirabanina low sing adagi fish farmer खुदी मक्ता लोइने इफेक्ट तौरे